ꯆꯦꯅꯦꯜ ꯁꯤꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤ ꯑꯋꯥ ꯄꯣꯊꯥꯕꯗ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯖꯕ ꯑꯣꯏꯅ ꯁꯥꯌꯣꯟꯕ ꯍꯥꯏꯕ ꯋꯥꯔꯤꯗꯨꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯁꯤꯕꯨ ꯑꯅꯧꯕ ꯊꯦꯡꯅꯕꯤꯕ ꯑꯣꯏꯔꯕꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜ ꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯦꯜꯂꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯌꯦꯡꯂꯒ "ꯏꯕꯨꯡꯉꯣ, ꯁꯅꯥ ꯑꯁꯤ ꯅꯪꯒꯤꯅꯤ, ꯃꯁꯤ ꯅꯪꯅ ꯄꯨꯖꯈ꯭ꯔꯣ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯁꯅꯥ ꯑꯗꯨꯗꯤ ꯅꯅꯥꯏꯒꯤ ꯅꯠꯆꯗꯤ, ꯃꯗꯨꯗꯤ ꯂꯩꯅꯤꯡꯊꯧꯒꯤꯅꯤ" ꯍꯥꯏꯖꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ "ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯁꯅꯥ ꯑꯁꯤ ꯑꯩꯒꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ" ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ "ꯇꯥꯕꯤꯌꯨ ꯂꯩꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯍꯥꯛ ꯑꯁꯤ ꯂꯩꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛꯀꯤ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯅ ꯃꯤꯔꯩꯕꯥꯛꯇꯒꯤ ꯅꯤꯄꯥ ꯑꯗꯨꯅ ꯁꯅꯥ ꯑꯁꯤ ꯄꯨꯔꯛꯂꯒ ꯑꯀꯟꯕ ꯆꯥꯡ ꯌꯦꯡꯅꯁꯤ꯫ ꯑꯉꯝꯕꯅ ꯁꯅꯥ ꯐꯪꯕ ꯑꯃ, ꯅꯠꯇ꯭ꯔꯒ ꯉꯝꯗꯕ ꯑꯗꯨꯅ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯃ ꯃꯅꯥ ꯑꯣꯏꯅ ꯂꯧꯕ ꯍꯥꯏꯅꯔꯕꯗ ꯏꯅꯤꯡꯊꯧꯅ ꯅꯅꯥꯏꯕꯨ ꯄꯨꯊꯣꯛꯄꯤꯗꯨꯅ ꯃꯥꯒ ꯂꯥꯝꯕꯥ ꯊꯦꯡꯅꯍꯜꯂꯕꯗ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯏꯅꯤꯡꯊꯧꯅ ꯉꯝꯕꯤꯍꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯁꯅꯥ ꯑꯗꯨ ꯏꯅꯤꯡꯊꯧꯒꯤꯅꯤ꯫ ꯅꯅꯥꯏ ꯍꯥꯛ ꯑꯁꯤ ꯏꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯖꯥ ꯑꯃꯅꯤ꯫ ꯅꯅꯥꯏꯒꯤ ꯑꯃꯥꯡꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ꯫ ꯍꯥꯟꯅꯒꯤ ꯃꯍꯨꯠ ꯅꯅꯥꯏ ꯑꯣꯏꯗꯨꯅ ꯑꯁꯨꯝ ꯂꯩꯖꯔꯤ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯊꯥꯅꯔꯤꯕ ꯁꯅꯥ ꯑꯗꯨ ꯏꯅꯤꯡꯊꯧꯅ ꯐꯪꯐꯝ ꯊꯣꯛꯏ꯫ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯁꯅꯥ ꯑꯗꯨ ꯈꯨꯔꯨꯝꯗꯨꯅ ꯀꯠꯆꯔꯝꯂꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯈꯣꯏꯅ ꯂꯝꯕꯤ ꯆꯠꯅ ꯆꯠꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯔꯗꯨꯅ ꯍꯥꯏꯅꯔꯛꯈꯤ꯫ "ꯏꯇꯥꯎ, ꯅꯍꯥꯛꯅ ꯉꯁꯥꯏ ꯑꯀꯟꯕ ꯑꯗꯨꯒꯤ ꯈꯣꯏꯗꯧꯗ ꯅꯞꯄ ꯃꯅꯞ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯇꯝꯂꯨꯔꯤꯕꯅꯣ? ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩꯈꯣꯏꯗꯁꯨ ꯑꯗꯨꯝꯅ ꯑꯃꯨꯛꯇ ꯇꯥꯛꯄꯤꯗꯦ꯫ ꯏꯇꯥꯎ, ꯅꯍꯥꯛ ꯅꯕꯨꯛ ꯌꯥꯝꯅ ꯐꯠꯇꯦ" ꯍꯥꯏꯅꯔꯗꯨꯅ ꯅꯣꯛꯅꯔꯗꯨꯅ ꯆꯠꯂꯤ꯫ ꯑꯃꯅ ꯑꯃꯨꯛ ꯏꯇꯥꯎꯅ ꯃꯈꯣꯡ ꯈꯣꯡꯕꯤꯗꯨꯅ ꯃꯥꯒꯤ ꯈꯣꯏꯗꯧ ꯑꯀꯨꯠꯄ ꯑꯗꯨꯗ ꯊꯨꯝꯅ ꯌꯩꯁꯤꯜꯂꯒ ꯊꯝꯈꯤꯕ, ꯃꯥꯅ ꯍꯩꯅꯗꯗꯨꯅ ꯇꯧꯈꯤꯕ ꯃꯑꯣꯡ ꯑꯗꯨ ꯃꯤꯠꯇ ꯎꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯍꯔꯥꯎꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯃꯥ ꯑꯗꯨꯅ ꯃꯆꯥ ꯅꯤꯄꯥꯅ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯆꯥꯗꯅ ꯃꯆꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯗꯨꯅ ꯃꯃꯥꯅ ꯃꯩ ꯄꯨꯊꯣꯔꯛꯇꯨꯅ ꯃꯆꯥꯕꯨ ꯑꯣꯛꯄꯤꯔꯦ꯫ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯐꯝꯅꯕ ꯐꯤꯇꯥ ꯊꯥꯕꯤꯔꯗꯨꯅ ꯄꯨꯟꯅ ꯐꯝꯍꯜꯂꯕ ꯃꯇꯨꯡꯗ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯁꯤꯡꯗ ꯍꯪꯂꯛꯈꯤ, "ꯏꯆꯥꯁꯥ, ꯅꯈꯣꯏꯅ ꯆꯠꯂꯨꯔꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯔꯛꯂꯕ ꯅꯠꯇ꯭ꯔꯥ? ꯊꯦꯡꯅꯔꯛꯈꯤꯕ ꯄꯨꯝꯅꯃꯛ ꯏꯃꯥꯗ ꯆꯤꯠꯊꯗꯅ ꯇꯝꯃꯨ" ꯍꯥꯏꯔꯕꯗ ꯂꯩꯀꯥꯏꯒꯤ ꯃꯆꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯃꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯆꯥꯅꯤꯄꯥꯒ ꯃꯤꯔꯩꯕꯥꯛꯀꯤ ꯑꯀꯟꯕ ꯑꯗꯨꯒ ꯊꯦꯡꯅꯕꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯆꯤꯠꯊꯗꯅ ꯇꯝꯖꯔꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯁꯅꯥ ꯄꯨꯈꯣ ꯍꯥꯏꯔꯕꯗ ꯃꯇꯥꯎꯅ ꯅꯤꯡꯊꯧꯗ ꯁꯅꯥ ꯀꯠꯇꯨꯅ ꯍꯥꯏꯔꯝꯕ ꯄꯨꯝꯅꯃꯛ ꯃꯔꯤꯛ ꯆꯨꯝꯅ ꯇꯝꯖꯔꯕꯗ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ "ꯏꯆꯥꯁꯥ, ꯅꯈꯣꯏꯅ ꯁꯅꯥ ꯑꯗꯨ ꯅꯤꯡꯊꯧꯗ ꯀꯠꯊꯣꯛꯂꯝꯂꯤꯕ ꯑꯗꯨꯃꯛ ꯑꯆꯨꯝꯕꯅꯤ꯫ ꯏꯃꯥꯅꯁꯨ ꯅꯈꯣꯏꯅ ꯇꯧꯔꯝꯂꯤꯕ ꯑꯗꯨ ꯇꯥꯔꯒ ꯏꯄꯨꯛꯅꯤꯡꯁꯤ ꯌꯥꯝꯅ ꯄꯦꯜꯂꯦ꯫ ꯃꯗꯨꯃꯛꯅꯤ ꯏꯃꯥꯒꯤ ꯑꯄꯥꯝꯕꯁꯨ꯫ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏꯒꯤ ꯃꯅꯥꯗꯤ ꯏꯁꯣꯔꯅ ꯅꯇꯥꯎꯅ ꯊꯕꯛ ꯑꯗꯨꯗ ꯊꯧꯖꯥꯟꯕꯤꯗꯨꯅ ꯉꯝꯍꯟꯕꯤꯔꯤꯕ ꯑꯗꯨꯅ ꯑꯄꯦꯟꯕ ꯃꯅꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ" ꯍꯥꯏꯗꯨꯅ ꯉꯁꯤꯗꯤ ꯏꯆꯥꯁꯤꯡ ꯄꯨꯟꯅ ꯏꯃꯥꯅ ꯊꯣꯡꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯃꯤꯟꯅꯔꯣ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯁꯤꯡꯕꯨ ꯄꯤꯖ ꯄꯤꯊꯛ ꯇꯧꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯦꯜꯂꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯃꯥꯅ ꯁꯅꯥ ꯄꯨꯈꯣ ꯍꯥꯏꯕ ꯌꯥꯈꯤꯗꯕ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯏꯅꯤꯡꯊꯧꯒꯤ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯊꯥꯅꯕ ꯑꯗꯨꯗ ꯃꯥꯅ ꯉꯝꯂꯝꯂꯕꯗꯤ ꯏꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯃ ꯃꯥꯒꯤ ꯑꯣꯏꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯅꯥꯏꯒꯤꯁꯨ ꯀꯔꯤ ꯑꯃꯥꯡꯕ ꯂꯩꯖꯗ꯭ꯔꯤ꯫ ꯑꯗꯨꯅ ꯁꯅꯥ ꯑꯁꯤ ꯏꯅꯤꯡꯊꯧꯒꯤꯅꯤ ꯍꯥꯏꯔꯒ ꯈꯨꯔꯨꯝꯂꯝꯂꯒ ꯆꯠꯈꯤꯕ ꯑꯗꯨꯗ ꯈꯟꯗꯨꯅ ꯅꯤꯡꯊꯧꯒꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅꯁꯨ ꯈꯜꯂꯝꯃꯤ, "ꯃꯥꯅ ꯍꯥꯏꯔꯝꯂꯤꯕ ꯑꯁꯤ ꯑꯩꯅ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯃꯒ ꯁꯅꯥ ꯑꯁꯤꯒ ꯑꯉꯝꯕ ꯂꯧꯅꯕ ꯍꯥꯏꯗꯨꯅ ꯂꯩꯔꯕꯗ ꯃꯤꯔꯩꯕꯥꯛ ꯃꯆꯥ ꯑꯗꯨꯒꯤ ꯂꯝꯕꯥ ꯀꯅꯥ ꯆꯣꯡꯊꯣꯔꯛꯇ꯭ꯔꯕꯗ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯅꯤꯄꯥ ꯑꯗꯨꯅ ꯅꯅꯥꯏꯒ ꯊꯦꯡꯅꯖꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒ ꯊꯦꯡꯅꯗꯨꯅ ꯑꯀꯟꯕ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯐꯪꯍꯧꯔꯤꯕ ꯁꯅꯥꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ
माना माइथीब तारमलबदी अई लेबा असि मिरेबाक मचादुगी ओइख्रगदौबनी माना लेबा असिसु कनबीबा अदुगा सना असिसु अइना लौसिनबा तारबदी अइगी मिंगचत असी यामना मयेंग ताखिबा तारे खंदुना निंगथौ अदुना सागोन गारीदा सनादु पुदुना लागले अदुबु लुख्राबी मचादुदी ममादा मतम खरदंग एहाक बोंड चतुना करी करीनो खरा थीरुखिगे मतम खरा लेरकनी हायरमलगा महाक ममा मपा अनिदुना सिंगसनबा बोन अदुदा सेंग हवाई थुम मोरok थोंग थांगनबा पोलम पुमनमक पुरगा ममाबु खुरुमजरमलगा लागले ममा अदुनासु बोन अदुदा इसिंगी पुख्री अमा लैबनी मदुदा चंगलुगनु हायबा ताकहौद्रे मदुदा मपुंगनिंग वाना लैरिङाइदा निंगथौना मनाई सिंगलोइनना ममागी युम थीरदुना लागले ममा लुख्राबी अदुना निंगथौबु खुरुमजरदुना हाइजरखी इनिंगथौना ननाई खोइगिदा लेंबिरकबु करम्बा सना याथंग ताकपिगदबा लैबगी निंगथौना ममा इबेमा अयहागसी यामना पंख्रबा मिसक हाइबदु ताखरे नंगी नचा इबुंगो अदुना फंगजबा सना असि नहान नुमित अदुदा अइना मागी मफमदा सिनरबनी अदुबु माना करी मनिंग थुंगदबा लैबननो सना असि अइगी फमदा कथोक्तुना थनमलगा चटखरे मदुदा अइनासु महागना मसी पुबदा खुदोंग चारोइदबा ओइरमगनी खंदुना इसामगना थिलगे खंदुना माना फंगजहौबा सना सिंग असि थिलकलिबनी महाग मसा लैरबदी नुंगाइगदौबनी अदुबु ममा इबे मदा पिजरमलगे हाइरखी निंगथौ अदुना मखा ताना महाकपु मफम कराइदा चटखिबगी मातम कयाम कुइना लेरकदौबनो हंगजरबदा ममा अदुना लाइनिंगथौ इबुंगो ननाइगी इसा असि अंगांग ओइरिङाइदगी हौना माना निंखिबा अदुमक तौद्रबदी यादी अदुना माना बोंदा नुमित खरानी लैगनी हाइदुना चटखिबनी काइदोंगै हलक्कदौबनो खंदी हाइना खुरुमजरगा असुमनसु हाइरखी लाइनिंगथौना ननाय अदुबु नुंसिबिदुना सना असि फंगजौ हाइना ताकपिरिबासि ननाय इसा अदुनासु यारमदी अदुगिसु मथक्ता सना असुकी यामबासिदी ननाय खोइगी करी कानगदौरिबनो सना असिगी मरमना ननाय इमा इसागी अवाबो ओइरकदबा मरमना तोना लैजरिबा अइखोइना सना सिंग असिगी मपु ओइजबा मतिक चादी अदुना ननाय लुख्राबी इमा इसाना थमोइ सेंगना इनिंगथौगी नफमदा कच्चरबनी मासिदा इनिंगथौना ननाय इमा इसाबु नुंसिबिदुना सना असि अमुक हना कोनुंगदा पुबिखो नात्रबदी सना सिंग असिगी मरमना ननाय तोलबी इमा इसागे थवाई करिसु नतना मांगखिबसु याई असुम हाइना निंगथौगी मफमदा मपुक्चेन सेंगना हाइजरबदा निंगथौ अदु वा ngang मरु लुक्थदुना माना हाइरिबसि असुम्बा अमदि याउरी अदुबु मासिमक माना लौ हाइबा याद्रबदी आई थमोय असि ओंथोंना नुंगाइतना लैरगदौरिदा खंदुना इबेमा माना असोंबा बोन असिदा चटख्रिबदु माबु मी कना चंगदबा मफम अमा लै हाइना अहनसिंगना हाइरमी मफम अदुदा मीना थकपा यादबा इसिंगी पुख्री अमसु लै हाइ मना अदुदा चाउख्रबा खोंनांग पांबी अमसु हौई हाइ हाइरिबसिंग अदुबु माना खंगना चटख्रिब्रा हंगलखी ममा अदुना लाइनिंगथौ इबुंगो ननाय अदुदी अंगांग ओइबनिना हाइरिबसिंग अदु करिसु खंगलमगदौबा मांदी माना हाइरमबदा इमा आइहाग असि इखोंग इखुत पुमनमग असि मिमानदी अदुना बोन असिदा मतम खरादंग लाइनिंगदुना लाइगी बोन निरुगनी हाइरमी इनिंगथौना ताकपिरिबा पुमनमग अदुदी ननाय अंगांग अदुनादी कदाइदगी खंगदौरिबनो हंगचरखी निंगथौ अदुना फारे लाइन तंबा अमा लागलगनी अदुना आइहाक अमु हना महाक लागलबा मतम अदुदा लागलकी नंगनसु अइना पिरिबा मना असि मतिक चादे खंदुना लौबिउ याद्रबनिना हाइरखी निंगथौगी वादो तारगा लुख्राबिना इनिंगथौ ननाइबु लाना लौबिगनु ननाइना हाइजरिबा पुमनमक थमोइ सेंगना हाइजरिबनी ननाइ इमा इसादी यामना तोना लैजबनी अदुना अथोइबा करिसु पामजदी ननाइना पामजबदी इनिंगथौना अतोनबा मिमानद्रबनी खनबिदुना ननाइ इमा इसाबु नुंसिबिरिबा अदुमक्तना ननाइ खोइगी अचौबा अहेनबा मना हाइबदु ओइजरबनी मतम खुदिमक्ता ननाइ मिमानद्रबा इसा अदुबु ननाइनि खनबिउ हाइना निंगथौदा लुख्राबी अदुना खुरुमजरखी निंगथौगी पुनिंगदा ममा अदुना हाइजरिबा अदु ताजरगा
ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯌꯥꯝꯅ ꯄꯦꯟꯖꯈꯤ꯫ ꯑꯁꯨꯝꯅꯁꯨ ꯈꯟꯈꯤ, ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯁꯤꯒꯤ ꯊꯃꯣꯏ ꯑꯁꯤꯗꯤ ꯑꯋꯥꯡꯕ ꯋꯥꯈꯜ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩ꯫ ꯅꯤꯡꯊꯧ ꯑꯩꯅꯗꯨꯝ ꯍꯦꯟꯅ ꯄꯨꯛꯆꯦꯜ ꯄꯤꯛꯂꯕꯅꯤ꯫ ꯑꯩꯒꯤ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯁꯤꯗꯤ ꯃꯤꯔꯩꯕꯥꯛꯇꯒꯤ ꯂꯥꯛꯂꯝꯕ ꯑꯀꯟꯕꯗꯨꯅ ꯉꯝꯂꯝꯕ ꯇꯥꯔꯕꯗꯤ ꯂꯩꯕꯥꯛ ꯃꯥꯡꯂꯝꯒꯅꯤ, ꯁꯅꯥꯁꯨ ꯐꯪꯂꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯁꯤꯅ ꯁꯤꯕ ꯆꯪꯕ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯀꯜꯂꯕ ꯅꯤꯄꯥꯗꯨꯒ ꯊꯦꯡꯅꯗꯨꯅ ꯑꯩꯒꯤ ꯑꯃꯗꯤ ꯂꯩꯕꯥꯛꯀꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯀꯟꯕꯤꯔꯕꯗ ꯑꯩꯅ ꯀꯔꯤ ꯃꯔꯝꯒꯤ ꯃꯥꯅ ꯐꯪꯖꯕ ꯁꯅꯥ ꯑꯁꯤ ꯄꯥꯡꯒꯗꯧꯔꯤꯕꯅꯣ? ꯃꯥꯒꯤ ꯃꯐꯝꯗ ꯂꯩꯕꯥꯛ ꯁꯅꯥ ꯄꯨꯝꯅꯃꯛꯁꯤ ꯃꯥꯒꯤꯅꯤ, ꯑꯩꯒꯤ ꯅꯠꯇ꯭ꯔꯕꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯍꯦꯛ ꯂꯥꯛꯄꯒ ꯑꯩꯅ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯄꯤꯗꯨꯅ ꯃꯥꯕꯨ ꯅꯤꯡꯊꯧ ꯍꯥꯞꯄꯤꯗꯨꯅ ꯁꯅꯥꯁꯤꯒ ꯀꯣꯟꯅꯅ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡꯗ ꯈꯟꯈꯤ꯫ ꯅꯤꯡꯊꯧꯅ ꯐꯔꯦ, ꯃꯃꯥ ꯏꯕꯦꯝꯃꯅ ꯑꯩꯅ ꯄꯤꯖꯔꯤꯕ ꯃꯅꯥ ꯑꯁꯤ ꯃꯇꯤꯛ ꯆꯥꯗꯦ ꯈꯟꯕꯤꯗꯨꯅ ꯂꯧꯕꯤꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯃꯁꯥ ꯍꯜꯂꯛꯂꯕ ꯃꯇꯝꯗ ꯑꯩꯅ ꯄꯤꯅꯤꯡꯕ ꯃꯅꯥ ꯑꯗꯨ ꯄꯤꯗꯨꯅ ꯃꯥꯕꯨ ꯑꯩꯒꯤ ꯆꯥꯟꯅꯔꯕ ꯃꯔꯨꯞ ꯑꯃꯒꯨꯝ ꯂꯣꯏꯅꯒꯅꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧ ꯁꯅꯥ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯄꯨꯗꯨꯅ ꯍꯟꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯕꯣꯟ ꯑꯗꯨꯗ ꯃꯐꯝ ꯈꯪꯗꯅ ꯂꯥꯏ ꯑꯃꯅ ꯄꯨꯕꯒꯨꯝ ꯆꯠꯈꯤꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯅ ꯏꯁꯤꯡ ꯊꯛꯈꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯨꯡꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯛꯈꯤ, ꯃꯐꯝ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ, ꯑꯩꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯐꯝ ꯑꯁꯤ ꯌꯧꯕꯒ ꯄꯣꯊꯥꯅꯤꯡꯂꯤꯕꯁꯤꯕꯨ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯄꯣꯔꯛꯄ ꯄꯣꯠꯌꯣꯝ ꯑꯗꯨ ꯊꯥꯔꯦ꯫ ꯑꯗꯨꯒ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤꯕꯗꯨ ꯎꯔꯦ꯫ ꯃꯥꯅ ꯈꯜꯂꯤ, ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ, ꯑꯗꯨꯕꯨ ꯑꯍꯟꯁꯤꯡꯅ ꯍꯥꯏꯔꯝꯕꯗ ꯑꯍꯤꯡ ꯂꯩꯕ ꯇꯥꯔꯕꯗꯤ ꯑꯆꯧꯕ ꯎꯒꯤ ꯃꯈꯥꯗ ꯂꯩꯒꯅꯨ, ꯀꯔꯤꯒꯨꯝꯕ ꯇꯨꯝꯂꯤꯉꯩꯗ ꯎꯒꯤ ꯎꯁꯥ ꯇꯦꯛꯇꯨꯅ ꯇꯥꯔꯛꯄ ꯊꯣꯛꯂꯕꯗꯤ ꯑꯋꯥꯕ ꯑꯣꯏꯒꯅꯤ ꯇꯥꯛꯄꯤꯔꯝꯕꯅ ꯑꯩꯍꯥꯛ ꯈꯣꯡꯅꯥꯡ ꯑꯁꯤꯗꯒꯤ ꯈꯔ ꯍꯟꯗꯣꯛꯂꯒ ꯂꯩꯔꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨꯕꯨ ꯎꯔꯒ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯂꯦ꯫ ꯃꯍꯥꯛ ꯃꯁꯥꯗꯨ ꯌꯥꯝꯅ ꯑꯣꯂꯥꯡꯕꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯈꯟꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡꯗ ꯆꯣꯡꯊꯗꯨꯅ ꯁꯥꯟꯅꯕ ꯍꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯕꯨ ꯃꯔꯨꯝ ꯑꯣꯏꯅ ꯀꯣꯛꯄꯤꯈꯤꯕ ꯍꯪꯉꯣꯏ ꯄꯣꯔꯣꯕ ꯄꯣꯔꯣꯕꯤ ꯑꯅꯤꯗꯨ ꯃꯆꯥꯗꯨꯅ ꯏꯁꯤꯡꯗ ꯁꯥꯟꯅꯔꯤꯕꯗꯨ ꯎꯔꯒ ꯃꯄꯨꯛꯅꯤꯡꯁꯤꯡꯗꯨ ꯌꯥꯝꯅ ꯄꯦꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯤꯄꯥꯁꯤꯒ ꯃꯅꯥꯛꯇ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯍꯔꯥꯎꯅ ꯁꯥꯟꯅꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯁꯥꯟꯅꯃꯤꯟꯅꯔꯦ꯫ ꯃꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏ ꯑꯅꯤꯁꯨ ꯑꯩꯒꯨꯝꯅ ꯑꯁꯥꯕ ꯈꯥꯡꯕ ꯋꯥꯔꯗꯨꯅ ꯏꯁꯤꯡ ꯑꯁꯤꯗ ꯁꯥꯟꯅꯔꯤꯕ ꯑꯣꯏꯔꯝꯒꯅꯤ, ꯁꯥꯟꯅꯧ ꯁꯥꯟꯅꯧ ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯍꯪꯉꯣꯏ ꯑꯅꯤꯗꯨ ꯃꯆꯥ ꯑꯗꯨꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯒ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯩ, ꯃꯥꯅꯗꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯃꯁꯛ ꯈꯪꯗꯕꯅ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯤꯕꯅꯤ, ꯃꯍꯥꯛ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯒꯔꯚꯗ ꯆꯪꯗꯨꯅ ꯄꯣꯛꯈꯤꯕꯅ ꯑꯩꯈꯣꯏꯕꯨ ꯈꯪꯗꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯅꯤ꯫ ꯃꯍꯥꯛꯇꯤ ꯃꯁꯥ ꯑꯁꯤ ꯃꯤ ꯇꯪꯈꯥꯏ ꯍꯪꯉꯣꯏ ꯇꯪꯈꯥꯏ ꯑꯣꯏꯅ ꯄꯣꯛꯇꯨꯅ ꯃꯤ ꯑꯣꯏꯅ ꯂꯩꯔꯦ꯫ ꯃꯍꯥꯛ ꯃꯇꯧ ꯀꯔꯝ ꯇꯧꯔꯒ ꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯁꯤ ꯐꯍꯟꯗꯨꯅ ꯃꯥꯕꯨ ꯃꯤ ꯄꯨꯔꯥ ꯑꯣꯜꯍꯟꯕ ꯉꯝꯒꯗꯒꯦ ꯍꯥꯏꯅ ꯍꯪꯉꯣꯏ ꯑꯅꯤ ꯑꯗꯨ ꯋꯥ ꯈꯟꯅꯕ ꯍꯧꯔꯛꯂꯦ꯫ ꯍꯪꯉꯣꯏ ꯄꯣꯔꯣꯕꯤ ꯑꯗꯨꯅ ꯍꯪꯉꯣꯏ ꯄꯣꯔꯣꯕꯗ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤꯕꯁꯤ ꯀꯣꯛꯅꯕ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯦ꯫ ꯑꯩꯈꯣꯏꯅ ꯃꯤꯔꯣꯟ ꯊꯣꯛꯇꯨꯅ ꯃꯉꯣꯟꯗ ꯍꯥꯏꯒꯗꯧꯕꯁꯨ ꯃꯤꯔꯣꯟ ꯊꯣꯛꯇꯕꯅ ꯀꯔꯝꯅ ꯇꯥꯛꯀꯅꯤ ꯍꯥꯏꯔꯕꯗ ꯄꯣꯔꯣꯕꯅ, ꯀꯔꯤ ꯋꯥꯐꯝꯅꯣ, ꯅꯪꯅ ꯏꯆꯥ ꯑꯁꯤꯒꯤ ꯐꯅꯕ ꯈꯪꯂꯒ ꯃꯤꯔꯣꯟ ꯊꯣꯛꯇꯕꯅ ꯇꯥꯛꯄ ꯌꯥꯔꯣꯏꯗꯧꯔꯤ ꯈꯟꯗꯨꯅ ꯍꯧꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯍꯥꯏꯔꯛꯈꯤ꯫ ꯄꯣꯔꯣꯕꯤꯅ, ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯁꯣꯔꯥꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯤ 8 ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯀꯣꯛ ꯃꯊꯪ ꯅꯥꯏꯅ ꯆꯌꯣꯜꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯒꯤ ꯑꯍꯟ ꯅꯍꯥ ꯅꯥꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯃꯃꯝ ꯏꯔꯨꯖꯕ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯂꯥꯛꯂꯤꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯞꯇꯥꯒꯤ ꯑꯀꯣꯟꯕ ꯅꯨꯃꯤꯠꯇ ꯂꯥꯛꯄ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯕꯨ ꯃꯥꯅ ꯐꯥꯖꯗꯨꯅ ꯃꯥꯅ ꯅꯤꯡꯂꯤꯕ ꯃꯤꯑꯣꯏ ꯄꯣꯛꯄꯔꯥ ꯑꯣꯜꯍꯟꯖꯅꯤꯡꯂꯤꯕ ꯑꯁꯤ ꯊꯨꯡꯍꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯖꯔꯕꯗꯤ ꯁꯣꯏꯗꯅ ꯃꯥꯅ ꯊꯨꯡꯍꯟꯕꯗꯤ ꯉꯝꯒꯗ꯭ꯔꯥ ꯈꯟꯖꯩ꯫ ꯍꯪꯉꯣꯏ ꯄꯣꯔꯣꯕ ꯑꯗꯨꯅ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯉꯣꯟꯗ ꯇꯥꯛꯂꯁꯤ, ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯁꯂꯥꯏꯒꯤ ꯃꯅꯨꯡ ꯆꯟꯕꯅꯤꯅ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯔꯛꯄ ꯏꯄꯥ ꯏꯃꯥ ꯑꯅꯤꯗ ꯃꯥꯒ ꯃꯔꯣꯟ ꯈꯪꯅꯖꯅꯕ ꯕꯣꯔ ꯅꯤꯔꯁꯤ ꯍꯥꯏꯗꯨꯅ ꯍꯪꯉꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯃꯈꯣꯏꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨꯕꯨ ꯅꯤꯡꯖꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯂꯦꯞꯇꯅ ꯈꯣꯡꯕ ꯍꯧꯔꯛꯂꯦ꯫ ꯍꯪꯉꯣꯏ ꯑꯅꯤ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ
ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯉꯛꯄꯅ ꯊꯦꯡꯈ꯭ꯔꯦ꯫ ꯃꯍꯥꯛ ꯏꯁꯤꯡꯗꯒꯤ ꯀꯥꯈꯠꯇꯨꯅ ꯃꯐꯤ ꯍꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯦ꯫ ꯃꯥꯅ ꯍꯪꯉꯣꯏ ꯑꯅꯤ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯃꯥꯅ ꯈꯜꯂꯤ, ꯃꯐꯝ ꯑꯁꯤ ꯏꯁꯤꯡꯁꯨ ꯂꯩꯕꯅꯤꯅ ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯅꯤꯡꯗꯨꯅ ꯂꯩꯔꯒꯦ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯪꯉꯣꯏ ꯑꯅꯤꯅ ꯀꯟꯅ ꯂꯦꯞꯇꯅ ꯈꯣꯡꯂꯕꯗ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯂꯥꯛꯇꯨꯅ "ꯀꯔꯤ ꯇꯧꯔꯦ? ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯀꯧꯔꯤꯕꯗꯤ?" ꯍꯪꯂꯕꯗ ꯍꯪꯉꯣꯏ ꯑꯅꯤꯅ ꯈꯨꯔꯨꯝꯖꯔꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, "ꯍꯦ ꯁꯦꯝꯕꯤꯕ ꯃꯄꯨꯑꯣ, ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯇꯥꯏꯕꯪꯗ ꯄꯨꯊꯣꯛꯄꯤꯔꯦ, ꯑꯗꯨꯒ ꯂꯤꯂꯥ ꯃꯈꯜ ꯃꯈꯜ ꯁꯥꯟꯅꯕꯤꯔꯦ꯫ ꯅꯅꯥꯏ ꯍꯪꯉꯣꯏ ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯣꯛꯆꯕ ꯌꯦꯔꯨꯝ ꯑꯗꯨ ꯇꯥꯏꯕꯪ ꯃꯤꯅ ꯈꯪꯗꯕ ꯑꯃꯗꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯗꯒꯤ ꯂꯥꯏꯖ ꯏꯁꯤꯡ ꯑꯗꯨ ꯊꯛꯄꯗ ꯃꯄꯨ ꯅꯪꯒꯤ ꯅꯣꯡꯗꯝꯅ ꯉꯥꯁꯛ ꯍꯥꯏꯔꯛꯂꯒꯗꯕ ꯌꯦꯔꯨꯝ ꯑꯗꯨꯕꯨ ꯊꯛꯆꯤꯟꯈꯤꯗꯨꯅ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯍꯥꯛ ꯆꯥꯄꯣꯛꯂꯦ꯫ ꯃꯗꯨꯗ ꯃꯤ ꯇꯪꯈꯥꯏ ꯍꯪꯉꯣꯏ ꯇꯪꯈꯥꯏ ꯑꯣꯏꯅ ꯄꯣꯛꯂꯦ꯫ ꯃꯍꯥꯛꯇꯤ ꯃꯤꯅ ꯄꯣꯛꯈꯤꯕꯅ ꯃꯤꯒꯤ ꯃꯤꯔꯣꯟ ꯉꯥꯡꯕ ꯉꯝꯂꯦ, ꯑꯩꯈꯣꯏꯒ ꯏꯔꯣꯟ ꯈꯪꯅꯗ꯭ꯔꯤ꯫ ꯃꯥꯁꯨ ꯃꯤꯃꯥꯟꯅꯗꯕꯅ ꯃꯄꯨꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯁꯦꯝꯕꯤꯕ ꯃꯄꯨ ꯅꯪꯕꯨ ꯅꯤꯡꯖꯒꯦ ꯈꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯦ꯫ ꯃꯥꯅ ꯅꯤꯡꯂꯤꯕ ꯑꯁꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯊꯨꯡꯍꯟꯕꯤꯌꯨ, ꯂꯣꯏꯅꯅ ꯅꯅꯥꯏ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒ ꯏꯔꯣꯟ ꯈꯪꯅꯖꯕ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯏꯕꯨꯡꯉꯣꯒꯤ ꯅꯐꯝꯗ ꯈꯨꯔꯨꯝꯖꯒꯦ ꯈꯟꯗꯨꯅ ꯀꯧꯖꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯕꯗ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯑꯗꯨꯅ, "ꯆꯨꯝꯃꯤ, ꯅꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩꯅ ꯁꯥꯟꯅꯕ ꯂꯤꯂꯥꯅꯤ꯫ ꯑꯩꯅ ꯇꯥꯏꯕꯪ ꯃꯤꯒ ꯂꯥꯏꯒ ꯁꯝꯅꯕ ꯃꯔꯤ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯍꯟꯒꯦ ꯍꯥꯏꯕꯒꯤꯗꯃꯛ ꯑꯩꯅ ꯁꯤꯜꯂꯤꯕꯅꯤ꯫ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯇꯥꯔꯣ꯫ ꯅꯈꯣꯏ ꯅꯃꯥ ꯅꯆꯥ ꯑꯍꯨꯝꯃꯛ ꯅꯔꯣꯟ ꯈꯪꯅꯖꯕ ꯑꯣꯏꯖꯔꯣ, ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯃꯛꯀꯤ ꯒꯨꯔꯨ ꯁꯤꯗꯕꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯇꯔꯦꯠꯅ ꯃꯀꯣꯛ ꯃꯊꯪ ꯅꯨꯃꯤꯠ ꯅꯥꯏꯅ ꯏꯔꯨꯖꯕ ꯂꯥꯛꯂꯤꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯀꯣꯟ ꯀꯣꯟꯅ ꯇꯥꯕ ꯅꯨꯃꯤꯠꯇ ꯏꯔꯨꯖꯔꯤꯕ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯅꯆꯥ ꯍꯪꯉꯣꯏ ꯃꯥꯟꯕ ꯑꯗꯨꯅ ꯐꯥꯍꯜꯂꯨ꯫ ꯃꯥꯕꯨ ꯐꯥꯔꯕꯗꯤ ꯃꯥꯅ ꯁꯣꯏꯗꯅ ꯅꯪꯅ ꯄꯥꯝꯕ ꯍꯥꯏꯌꯨ ꯍꯥꯏꯔꯛꯂꯕꯗ ꯅꯆꯥ ꯑꯗꯨꯅ ꯑꯩꯅ ꯄꯥꯝꯕꯗꯤ ꯅꯪꯒꯨꯝꯕ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯨꯔꯇꯤ ꯁꯨꯅ ꯂꯩꯖꯕ ꯑꯣꯏꯖꯒꯦ ꯍꯥꯏꯍꯜꯂꯨ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯅ ꯁꯣꯏꯗꯅ ꯕꯣꯔ ꯄꯤꯔꯝꯗꯨꯅ ꯅꯆꯥ ꯑꯁꯤ ꯃꯄꯨꯡ ꯐꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯒꯅꯤ ꯇꯥꯛꯂꯝꯂꯒ ꯃꯄꯨ ꯂꯦꯡꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯍꯪꯉꯣꯏ ꯑꯅꯤꯗꯨ ꯈꯣꯡꯕ ꯂꯥꯎꯕ ꯂꯦꯞꯈ꯭ꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯍꯪꯉꯣꯏ ꯑꯅꯤꯁꯤ ꯈꯣꯡꯕ ꯂꯦꯞꯈ꯭ꯔꯦ, ꯀꯔꯤ ꯇꯧꯔꯕꯅꯣ ꯌꯦꯡꯂꯨꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯥꯅ ꯍꯪꯂꯛꯈꯤ, "ꯉꯁꯥꯏ ꯃꯈꯩ ꯅꯈꯣꯏ ꯑꯅꯤꯅ ꯂꯦꯞꯇꯅ ꯈꯣꯡꯂꯤꯕꯗꯨꯅ ꯀꯔꯤ ꯇꯧꯔꯕꯒꯦ? ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯤ ꯇꯧꯗꯨꯅ ꯈꯣꯡꯕ ꯂꯦꯞꯂꯤꯕꯅꯣ? ꯅꯈꯣꯏꯒꯤ ꯁꯥꯟꯅꯐꯝ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯑꯩꯁꯨ ꯌꯥꯎꯅ ꯁꯥꯟꯅꯕ ꯑꯗꯨꯗ ꯅꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯗꯨꯅ ꯈꯣꯡꯂꯤꯕ꯭ꯔꯥ?" ꯍꯥꯏꯅ ꯍꯪꯂꯛꯈꯤ꯫ ꯃꯆꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯪꯉꯣꯏ ꯄꯣꯔꯧꯕ ꯑꯗꯨꯅ, "ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯑꯩ ꯋꯥ ꯍꯥꯏꯒꯦ ꯇꯥꯔꯣ꯫ ꯅꯪꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯇ ꯂꯩꯗꯨꯅ ꯃꯤꯟꯃꯥꯟꯅꯗ꯭ꯔꯕꯗ ꯅꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯅꯤꯡꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯄꯨꯔꯥ ꯑꯣꯟꯖꯒꯦ ꯈꯟꯗꯨꯅ ꯑꯣꯜꯍꯟꯕ ꯉꯝꯕ ꯃꯄꯨ ꯊꯤꯔꯛꯏꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯇꯥꯛꯅꯕ ꯍꯥꯏꯗꯨꯅ ꯃꯄꯨꯗ ꯊꯧꯅꯤꯖꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯈꯣꯡꯂꯤꯕꯗꯨ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯄꯨꯅ ꯇꯥꯛꯄꯤꯔꯝꯕ ꯋꯥꯐꯝ ꯑꯁꯤ ꯅꯐꯝꯗ ꯁꯤꯟꯅꯔꯒꯦ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯪꯅ ꯁꯣꯏꯗꯅꯕ ꯍꯣꯠꯅꯒꯗꯧꯕꯅꯤ꯫ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯁꯣꯔꯥꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯇꯔꯦꯠꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯒꯤ ꯃꯥꯒꯤ ꯅꯨꯃꯤꯠ ꯍꯦꯟꯖꯟꯅꯗꯅ ꯅꯨꯃꯤꯗꯥꯡꯗ ꯏꯔꯨꯖꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯇꯔꯨꯛ ꯑꯃꯗꯤ ꯇꯥꯏꯕꯪ ꯃꯤꯒ ꯎꯅꯕ ꯁꯣꯛꯅꯕ ꯌꯥꯗꯦ꯫ ꯑꯗꯨꯅ ꯏꯀꯣꯟ ꯀꯣꯟꯕ ꯆꯌꯣꯜꯒꯤ ꯅꯨꯃꯤꯠꯇ ꯂꯥꯛꯄꯤ ꯅꯨꯄꯤ ꯑꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯗꯨꯅ ꯏꯔꯨꯖꯗꯨꯅ ꯂꯩꯔꯤꯉꯩꯗ ꯅꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯃꯥꯕꯨ ꯐꯥꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯜꯂꯨ꯫ ꯑꯗꯨꯒ ꯃꯥꯕꯨ ꯐꯥꯔꯕꯗꯤ ꯅꯪꯅ ꯅꯤꯡꯂꯤꯕꯗꯨ ꯁꯣꯏꯗꯅ ꯊꯨꯡꯒꯅꯤ꯫ ꯃꯍꯥꯛꯅꯗꯤ ꯅꯪꯕꯨ ꯃꯤ ꯄꯨꯔꯥ ꯑꯣꯜꯍꯟꯕ ꯉꯝꯒꯅꯤ꯫ ꯅꯪꯅ ꯃꯥꯕꯨ ꯐꯥꯔꯕ ꯃꯇꯝꯗ ꯃꯥꯅ ꯐꯥꯔꯤꯕꯗꯨ ꯊꯥꯗꯣꯛꯎ, ꯅꯪꯅ ꯄꯥꯝꯕ ꯍꯥꯏꯌꯨ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯗꯨꯗ ꯅꯪꯅ ꯈꯨꯔꯨꯝꯖꯔꯒ ꯑꯩꯕꯨ ꯃꯤ ꯄꯨꯔꯥ ꯑꯣꯜꯍꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯖꯧ꯫ ꯃꯗꯨꯗ ꯃꯥꯅ ꯅꯪꯕꯨ ꯃꯤ ꯄꯨꯔꯥ ꯑꯣꯜꯍꯟꯕꯤꯒꯅꯤ꯫ ꯋꯥꯁꯤ ꯍꯪꯉꯣꯏꯅ ꯇꯥꯛꯂꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯀꯞꯂꯗꯨꯅ ꯍꯪꯉꯣꯏ ꯑꯅꯤꯗ ꯈꯨꯔꯨꯝꯖꯔꯛꯂꯦ꯫ ꯃꯗꯨꯗ ꯍꯪꯉꯣꯏꯅ ꯃꯈꯥ ꯇꯥꯔꯛꯈꯤ, "ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯣꯡꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯅꯨꯃꯤꯠ ꯊꯣꯛꯇꯦ ꯍꯥꯏꯕꯁꯤ ꯅꯪꯅ ꯈꯪꯒꯗꯧꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯣꯡꯗꯨꯅ ꯅꯉꯣꯟꯗ ꯇꯥꯛꯂꯛꯀꯅꯤ." ꯑꯁꯨꯝ ꯍꯥꯏꯔꯒ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯂꯩꯅꯈꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯍꯪꯉꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯈꯪꯅꯕ ꯉꯟꯅ ꯆꯥꯕ ꯊꯛꯄ ꯇꯧꯔꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯇꯥꯈꯤꯗꯨꯅ ꯃꯝꯂꯕ ꯃꯇꯝꯗ
ꯈꯣꯡꯅꯥꯡ ꯑꯗꯨꯗꯒꯤ ꯃꯤ ꯑꯃ ꯀꯨꯝꯊꯔꯛꯄꯒꯤ ꯃꯑꯣꯡ ꯑꯣꯏꯅ ꯎꯈꯤ꯫ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯇꯝꯅ ꯂꯥꯛꯄꯗ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯑꯣꯡꯗ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯗꯨꯅ ꯏꯔꯨꯖꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛꯅ ꯐꯖꯅ ꯎꯔꯦ꯫ ꯃꯥꯅ ꯁꯥꯟꯅꯕ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯖꯤꯕ ꯑꯃꯠꯇ ꯈꯣꯡꯕ ꯅꯤꯟꯕ ꯇꯧꯗꯦ꯫ ꯃꯍꯥꯛ ꯂꯣꯏꯔꯗꯨꯅ ꯃꯐꯤ ꯁꯦꯠꯇꯨꯅ ꯈꯣꯡꯅꯥꯡ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯃꯁꯤꯗꯤ ꯌꯦꯡꯕꯗ ꯑꯀꯤꯕ ꯄꯣꯛꯏ꯫ ꯃꯍꯥꯛ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯨꯛ ꯉꯥꯏꯗꯨꯅ ꯂꯩ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗꯁꯨ ꯉꯔꯥꯡꯒꯤ ꯑꯗꯨꯒꯨꯝ ꯑꯃꯃꯨꯛ ꯂꯥꯛꯇꯨꯅ ꯏꯔꯨꯖꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯈ꯭ꯔꯦ꯫ ꯂꯥꯛꯈꯤꯕꯤ ꯃꯈꯣꯏ 6 ꯑꯗꯨ ꯑꯃꯒ ꯑꯃꯒ ꯃꯆꯨ ꯇꯤꯟꯅꯗꯦ꯫ ꯃꯈꯣꯏꯅ ꯑꯉꯥꯡꯕ, ꯑꯉꯧꯕ, ꯑꯃꯨꯕ, ꯅꯥꯄꯨ ꯑꯁꯪꯕ ꯑꯁꯤꯅꯆꯤꯡꯕ ꯃꯥꯒꯤ ꯃꯆꯨꯁꯤꯡ ꯑꯗꯨ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯂꯣꯏꯅ ꯈꯪꯍꯧꯔꯤ꯫ ꯃꯥꯅ ꯈꯜꯂꯤ, ꯉꯁꯤꯗꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ, ꯃꯇꯧ ꯀꯔꯝꯅ ꯃꯥꯕꯨ ꯐꯥꯒꯗꯒꯦ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯍꯪꯉꯣꯏ ꯑꯅꯤꯅ ꯈꯣꯡꯂꯛꯂꯦ꯫ ꯃꯥꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯀꯔꯤ ꯇꯥꯛꯄꯤꯒꯗꯧꯕꯅꯣ ꯍꯪꯂꯕꯗ ꯍꯪꯉꯣꯏꯅ, "ꯏꯕꯨꯡꯉꯣ, ꯉꯁꯤ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯅꯪꯅ ꯃꯥꯕꯨ ꯐꯥꯒꯗꯒꯦ? ꯅꯪꯅ ꯅꯤꯡꯕ ꯑꯗꯨ ꯍꯥꯏꯌꯨ" ꯍꯥꯏꯔꯕꯗ ꯃꯆꯥ ꯑꯗꯨꯅ, "ꯒꯨꯔꯨꯗꯦꯕ, ꯅꯅꯥꯏꯅ ꯈꯟꯖꯕꯗ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯍꯧꯔꯤꯕ ꯊꯔꯣ ꯑꯁꯤꯒꯤ ꯃꯔꯛꯇ ꯍꯪꯉꯣꯏ ꯁꯥꯗꯨꯅ ꯏꯁꯤꯡꯗ ꯂꯨꯞꯂꯒ ꯂꯩꯔꯒꯦ꯫ ꯃꯥꯅ ꯏꯁꯤꯡꯗ ꯀꯨꯝꯊꯗꯨꯅ ꯏꯔꯨꯗꯨꯅ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯐꯥꯔꯒꯦ" ꯍꯥꯏꯔꯛꯈꯤ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯪꯉꯣꯏ ꯑꯗꯨꯅ, "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛ ꯊꯔꯣ ꯃꯅꯥ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯣ, ꯑꯗꯨꯒ ꯐꯥꯔꯣ꯫ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯎꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯂꯩꯀꯨꯠꯇ ꯂꯣꯠꯇꯨꯅ ꯂꯩꯔꯒꯦ꯫ ꯅꯪꯅ ꯕꯣꯔ ꯑꯗꯨ ꯐꯪꯂꯕ ꯃꯥꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯎꯅꯁꯤ" ꯍꯥꯏꯔꯒ ꯅꯨꯃꯤꯠ ꯇꯥꯒꯗꯕ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯅꯈꯤ꯫ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯔꯛꯄꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯍꯪꯉꯣꯏꯒꯤ ꯃꯈꯨꯠ ꯃꯈꯣꯡ ꯄꯥꯟꯕꯅ ꯄꯨꯈ꯭ꯔꯤꯒꯤ ꯊꯔꯣꯒꯤ ꯃꯅꯥ ꯃꯈꯥꯗ ꯂꯨꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯍꯥꯛ ꯃꯄꯥ ꯃꯃꯥ ꯑꯅꯤꯒꯤ ꯀ꯭ꯔꯤꯄꯥꯗꯒꯤ ꯏꯁꯤꯡ ꯃꯅꯨꯡꯗꯁꯨ ꯀꯨꯏꯅ ꯂꯩꯕ ꯉꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯃꯐꯤ ꯊꯅꯝꯂꯒ ꯃꯍꯥꯛ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡꯗ ꯀꯨꯝꯊꯔꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯕ ꯍꯧꯔꯛꯂꯦ꯫ ꯃꯥꯅ ꯑꯁꯨꯝꯅ ꯁꯥꯟꯅꯔꯛꯄꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯊꯔꯣꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯁꯤꯜꯂꯛꯂꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯍꯦꯂꯣꯏꯒꯤ ꯃꯈ꯭ꯋꯥꯡ ꯀꯣꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯅꯥꯟꯊꯣꯛꯅꯕ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯈꯤ, "ꯀꯅꯥꯅꯣ ꯅꯪꯕꯨ? ꯏꯁꯤꯡꯒꯤ ꯏꯔꯣꯟꯅꯨꯡ ꯑꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯔꯒ ꯙꯔꯃ ꯃꯁꯛ ꯈꯪꯗꯅ ꯑꯩꯕꯨ ꯐꯥꯔꯤꯕ ꯅꯪꯕꯨ ꯀꯅꯥꯅꯣ? ꯅꯍꯥꯛ ꯏꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤꯗꯤ ꯏꯕꯨꯡꯅꯤ꯫ ꯅꯍꯥꯛꯁꯨ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯄꯨꯊꯣꯛꯈꯤꯕ ꯏꯕꯨꯡꯅꯤ꯫ ꯅꯪꯅꯗꯤ ꯅꯆꯟ ꯑꯣꯏꯕꯤ ꯑꯩꯕꯨ ꯀꯔꯝꯅ ꯐꯥꯒꯗꯧꯔꯤꯕꯅꯣ? ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯃꯤꯅꯝꯕ ꯂꯥꯏꯅꯣ ꯑꯩꯕꯨ ꯐꯥꯔꯤꯕꯗꯨ ꯊꯥꯗꯣꯛꯎ꯫ ꯅꯠꯇ꯭ꯔꯕꯗꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯈꯪꯂꯛꯂꯕꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯗꯟꯗꯤ ꯐꯪꯒꯅꯤ" ꯍꯥꯏꯔꯛꯂꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯅꯐꯝꯗ ꯍꯥꯏꯖꯒꯦ, ꯃꯁꯤꯕꯨ ꯅꯪꯅ ꯄꯤꯕꯤꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯆꯕ ꯉꯝꯒꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯁꯨꯡꯊꯥ ꯊꯥꯗꯣꯛꯂꯣꯏ" ꯍꯥꯏꯔꯛꯈꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ, "ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯂꯤꯕꯗꯣ ꯍꯥꯏꯔꯣ꯫ ꯑꯩꯅ ꯄꯤꯕ ꯉꯝꯕ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯄꯤꯒꯅꯤ" ꯍꯥꯏꯔꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ, "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯥꯟꯅ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛ ꯄꯤꯈꯣ, ꯑꯗꯨꯒ ꯊꯥꯗꯣꯛꯆꯒꯦ" ꯍꯥꯏꯔꯕꯗ ꯍꯦꯂꯣꯏꯅ, "ꯑꯩꯅ ꯄꯤꯕ ꯉꯝꯕ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯄꯤꯒꯦ, ꯑꯇ꯭ꯌꯥ ꯒꯨꯔꯨ ꯁꯤꯗꯕꯅ ꯁꯥꯈꯤ ꯑꯣꯏꯁꯅꯨ" ꯍꯦꯛ ꯍꯥꯏꯔꯦ꯫ ꯃꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯍꯦꯂꯣꯏꯕꯨ ꯊꯥꯗꯣꯛꯂꯦ꯫ ꯍꯦꯂꯣꯏ ꯑꯗꯨꯅ, "ꯅꯍꯥꯛ ꯅꯃꯤꯠ ꯑꯃꯨꯛꯇꯪ ꯎꯏꯁꯤꯜꯂꯨ, ꯑꯩꯍꯥꯛ ꯐꯤ ꯑꯃꯨꯛꯇꯪ ꯁꯦꯠꯆꯤꯜꯂꯨꯈꯤꯒꯦ, ꯑꯣꯟꯊꯣꯛꯄ ꯋꯥ ꯍꯥꯏꯕꯗꯨꯅꯤ" ꯍꯥꯏꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯦ꯫ ꯍꯦꯂꯣꯏ ꯑꯗꯨꯅ ꯏꯁꯤꯡꯗꯒꯤ ꯀꯥꯈꯠꯇꯨꯅ ꯃꯐꯤ ꯁꯦꯠꯆꯤꯜꯂꯦ꯫ ꯑꯗꯨꯒ, "ꯌꯥꯔꯦ, ꯅꯍꯥꯛ ꯀꯥꯈꯠꯂꯛꯇꯨꯅ ꯅꯪꯅ ꯄꯥꯝꯂꯤꯕꯗꯨ ꯍꯥꯏꯔꯣ" ꯍꯥꯏꯔꯛꯈꯤ꯫ ꯍꯦꯂꯣꯏꯒꯤ ꯋꯥꯐꯝ ꯑꯗꯨ ꯈꯪꯂꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯍꯥꯛ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯅꯤ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯄꯥꯜꯂꯤꯕ ꯈꯣꯡ ꯈꯨꯠ ꯑꯁꯤꯗꯤ ꯍꯪꯉꯣꯏꯒꯤ ꯃꯈꯣꯡ ꯃꯈꯨꯠꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯆꯥꯟꯕꯤꯗꯨꯅ ꯑꯩꯕꯨ ꯇꯥꯏꯕꯪ ꯃꯤꯔꯛꯇ ꯇꯤꯟꯕꯗ ꯏꯀꯥꯏꯗꯅꯕ ꯃꯤ ꯄꯨꯔꯥ ꯑꯣꯜꯍꯟꯕꯤꯔꯣ" ꯍꯥꯏꯖꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯦꯂꯣꯏ ꯑꯗꯨꯅ ꯌꯦꯡꯊꯣꯛꯂꯛꯄꯗ ꯃꯥꯒꯤ ꯃꯁꯥꯗꯨ ꯃꯤ ꯇꯪꯈꯥꯏ ꯍꯪꯉꯣꯏ ꯇꯪꯈꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ꯫ ꯍꯦꯂꯣꯏ ꯑꯗꯨ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ꯫ ꯃꯥꯅ ꯃꯔꯝ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯔꯝ ꯄꯨꯝꯅꯃꯛ ꯈꯪꯂꯦ꯫ "ꯃꯁꯤꯗꯤ ꯏꯄꯥ ꯏꯕꯨꯡꯉꯣꯒꯤ ꯂꯤꯂꯥꯅꯤ, ꯑꯩꯈꯣꯏ ꯂꯥꯏꯒ ꯇꯥꯏꯕꯪ ꯃꯤꯒ ꯂꯣꯏꯅꯗꯨꯅ ꯂꯩꯃꯤꯟꯅꯅꯕ ꯒꯨꯔꯨꯅ ꯁꯤꯟꯕ ꯂꯤꯂꯥꯅꯤ" ꯈꯟꯗꯨꯅ ꯍꯦꯂꯣꯏꯅ ꯍꯪꯂꯛꯈꯤ,
Nangna niribasi asim khaktara madubudi aina ipagi mafamda hangatchaduna soidana phangalagani aduga nangna ifi yaudaba iruduna leiriba nupi aibu phare phaba tarabadi kari oinagani khangdabra hanglakhi Lukhrabi macha aduna aigidi aina haijariba mi pura olanba madumatani adaidi ibi amana pambibadu kari pibi gadabano aidi khangjadi hairabada helwe aduna hai apangba nangna mamit lising panba ipa ibungo mana udaba khangdaba yaudabani ngaleba tha thaw misak singa sina nangna ibu phakibadu loina ukhrabani aduna nangna ibu soidana laudaba yaroi hairakhi Heloige wado taraga Lukhrabi macha aduna hairakhi aidi nangbu lauge haiduna phabasu nati nangondagi mi pora onaba boradu nige haiduna nangbu phakibani maduda heloi atombi adu saurakhi matanga swaida wari sige ani suba saruk loisinjari ahum suba sarukta mayamga punha amuk thengnaminarasi